Chino मैम होजे होजी की ओइबा अपडेट खरा तामिनसी साइबोल रोमदा ngasi asono magi yengaga landarakpagi attack tobagi pawamasu layina social media da thagatnarai ngasi se saibol da kuki nupi mayam amana changaga laiba central force takhaina ba hona bado adugi sauningba kayamasu lairibani aduna hojik se lairiba central force singda mafam ado occupy tawna lairagasu hojik anoba pawama laiba se taminasi thajaba yaba kuki nate moida minungsi aba yawanate mihatpa adugumba terrorist ki thabak thawongta chathana leba kuki terrorist singi pause khajitang taminasi Saibol attention divert torokadori ason ba maikaida nomai kapsilaga advantage launana ba plan torokle mafam khuding maikai khuding nomai kapak piyana lai haina social media singda thaganaragle uyo aduga amuk thamna pokpi manaki uyok sing nan makai kuki singna matik chawa khulai kaya pairaga maitei singi mathakta landa no leirambado security force na khudum challe hai adu oiragasi hojik se khoi cheksin minasi new year ni bye bye ni haina lang so khoi isa na section laga kuki sing yekna ba da khudong sa ba piroi se ba se asi ophom se hairaga hojiki pau se ju taminasi chinau me Rang laksinduna thambangam lay uyok sing da joint security force ki masing yamdaba security force na masing yamlaba kuki nupi sing adu ingtapna takthokre sing asigi mathakta area dominate tawduna pamdaba thodok thoktana ba security force sing deploy tawre haina manipur police ki ex ta thagalapu post amana haide kuki gi di MLA bhauna terrorist oiduna leirame terrorist tara punna sikhibaduga kuki gi MLA pamilan hakipna makhoi bu ikai khumna ba utlaga makhoi do terrorist nate haina makhoi gi mathakte ikai khumna ba utli kuki gi di terrorist saugatpada MLA gi achawa thaudang lauduna leirame hairiba kuki terrorist mayam sibu saugatli base kuki gi MLA minister gi achawa khut yaurame base taminasi pause abadi CRPF to landarakpadu CRPF amadi civil police na handura kapagaroina minute yankai humpu sangna kapnaraba matungna mapamadu ai thiba da apaba makhal khulai sing paiba madi combat dress set pa kuki militant tarasi duna leram kibani militant sing adu RPG AK rifles incest rifle amadi SLR na singba sophisticated oibo khulai sing pairam labasu militant nati khungak pani haina MLA paulila na phongdok padana tana makhoi gi haksang singda phi kuptuna ikai khumna utkibani hari 1917 amadi 1919 da englo kuki war haina thokhiba leite haina ukhul gi chief amana phongdore adudi taminarsi ko kuki chinthiba haining bata haijin ba kuki singi history leitaba adugumba kuki minai singchena semjin sajan ba pau kya thamak phase ase ukhul da leiriba longpi chief amana asigumba amata leite aiduna phongdore adudi tarase ko Kuki war 1917-1919 ukhru ge longpi khungang da thokiba laite haina longpi sepna phongdorakre Ministry of Culture gi portal da Anglo Kuki war 1917-1919 ukhru district ki longpi khungang da thoki haina hablakpada ukhru gi miya mai hauna saure thong zomi ga kuki ga aduki mati phuna so hatna rasu kaisu problem leite okpu yo khatlaba okpi bu leiraba zomi na su kuki phuba jai kuki na su zomi phuba jai kuki noisu ok kyam saurage zomi noisu ok se kyamok yam saurage aduna kuki kango noisu zomi se pangphu ta phudatlu aduga zomi noisu kuki se pangphu ta phudatlu loira kanda okpi mari tingdhoga loidana ko adumai mase phuna gi bodo okpi mari tingaga loisana gare tathoksi ko Kuki anigi marakta irang thokraba matung kuki NP Susanpur amadi zomi council anigi marakta khana senaba thokiba ado okpi mari piraga yasinaba porakre haide video footage ke asu court pikhat khare KNAB na central force amadi maitei gi mathakta jakorado da landai haibagi adugumba video footage kaya court ta submit taw khare NIA na submit taw bada court na aya basu pi khare adudi taminarasi maruriba pau khren jiribam gi jakorado ra satakhiba landa KNAB nani haibagi video court ta langkhre Zaribam da hokiba November taraga mathira CRPF ta landaba ma maitai singi yum sing mai thabagi matang na social media ra KNAB nani haina claim tawgi video clipping court NIA nan khalakpada ayaba pikre Pari mom channel sibu yengbiriba mayam puna pui kai khumna jari isinau mayam kuki nupi ngasi ikai khangdaba kuki nupi amana mogi hanagi sajat lichat mapa mapuna tambiramba adugumba sajat lichat to ngasi amuka mungnauna Central Force singi marakta mafi morong setagagi mayimdagi mafi setagai laaga Central Force singbu takhaina bagi tamakta anoba lalong singiba adugumba video mayam amsung asi viral chatkhare aduna haijagadebdi hojik kuki nupi sing loina ngauduna leiribani aduga hojik saibol romda
कुकी नुपी मयाम चंगजलगा सेंट्रल फोर्स की मायोक्ता लेपदा ngamkhidabado ngasi numidang se hairiba saibol da leiriba mafam singsiga kuki singna attack torokpa yai haibagi pawma su lai aduna aduga amuk asomda thamna popi akhoi gi sana sabi romda central force na khudum channa leiraga su kuki sing loina ngauri banina masagi ijet masu masa khangdage gi mafi maron thoktoga central force na hojiki kuki nupi sida tas tore haina social media da question sanduk pangamba mafi moron thok pangamba aduma kuki nupi sing do hoji ngauna leiri banina kuki nipa amasung kuki nupi sing kadom dagi landarak toino abase khangde aduna akhoi myam section na leiminasi happy new year bye bye loina langa gasu isa na section laga yekna basingda khudong saba piroi se base ase apam sega haijage aduga central foreign so khanggadabadi hojiti kuki nupi singse karamba mato mawongino makhoi ase aduki mati ikai khangdaba lamchat ludaba sajat nichat mafi maron mafam marang khangdaba adugumba ikai khangdaba chinthiba phurup ne base hojiti central force so kuki singi mato mawong khangbam thoi aduna central force ta kuki nupi singna taina salibado adumaina maitai gi mathakta su leiriba kuki nupi leiriba kuki phurup mehamjena maitai gi mathakta oida padaba kayama chin thiba kayama maitai gi mathakta mohoina semjen sajalaga maitai bu mingchat thinaba adugumba thodok kayama tawba leirabani khudam changdam oina ngasi central force singna kuki nupi da khud thai magi hakchang da tas tawri aina hairiba ado kuki nupi singna masana masagi phi setagagi central force marakta laaga mogi mamung mopa singi marakta laaga adugma phibam da laaga central force ki mathakta badnam tausan baniaba ado ngasi di central force na so khangamani kuki nupi singna kyamung jamna machin thige bado aduna haijagadabadi central force hojik achum maran masana phajana masak khangbiraga achumbagi maigeida sab saba akhoi gi leiriba law rule mayam se achumbada support to view aran bada michang changwi kana ba pham se haijage akhoi maitai na ngasi jo bhauda isagi ijat amadi leiriba isagi ifrup izati ini aina thokla ga su ikai ba amadi thaksi khasi je ngasi bhau kaina akhoi gi lamchat sajat adugumba leijada banina hana dagi su hoi torak ta baina akhoi ngasi su adugma lamchat sajat chatte akhoi ne ifrup izati kan ba se defense ta asum leijabani asi khak haijage aduna Pari mom channel la ngasi mayam panam ke pham da thamjari ba wafam ase akhoi section la lemina se wafam se asi haijage aina video se semjabani loisinau mayam section se na lemina si happy new year se di akhoi gi dina chade maru oina aduga bye bye hisu akhoi gi nate tautabu mayam langna rabani na akhoi ne sum bye bye new year haina loina langna rabani na akhoi sum langba aduga bye bye ni haina sum saba thakpagi asum ngak nungai thokpane ba maru oina di akhoi gi ngasi happy new year nate akhoi gi new year di sajibudani adu irega so mayam happy new year haina leirabani na happy new year haina haijaramge ibdo pakhang mana yai phare kanglei pak na yai phare ngasi gi di video se matang asiga loisanjare matham video da mok unarasi aduga kuki nupi yam nokningba adugma video kaya do hapkat kena khanba amukamuk yadaba aduga akharasu pamdaba thokiba phajadaba adugba mafi maro mafam marang sadaba duga video so hapado nungai tabargi khanbade ena video do so hapcharaktere meyam waro bigano ngasi gi di loisanjarage mathangi video da mok unarasi ibdo pakhang mana yai phare kanglei pak na yai phare kuki ga zomi ga ok jokhat labo ok saura adi ok pi bu leiradi kuki na zomi phuba chatlo aduga zomi na mok kuki phuba chatlo noi di pangphu da phuna raga minjen ka gari ka pangthu thugai na ba loiraga mi se tamthi na phudat na ba loiraga ok pi raga sum yai ok pi mari pi raga zomi ga kuki ga aduk kana phuna gi bado ok pi mari da yana gare yai adok pani he noi se saipol da kuki nupi mayam na central force ki posai langdokhare asi yengbiro hojik central force mayam su kuki nupi na noi da kar maina tawri hai bado central government su yengbiro साइफोल पर देखिए कुकी औरत लोग सेंट्रल फोर्स की चीजें किस तरह से फेंक रहे हैं, सेंट्रल फोर्स के ऊपर कुकी औरत लोग किस तरह से हरकतें कर रहे हैं देखिए।